Loyumba, so puro haibane nangoda, wayam hangbagi mathau tade. Hiyainu imung changki. Laija su angang adu pamduna tholai. Imung dagi angang adu pamduna tholai ba adu ubada. Loyumba di mutri amagum leptuna yenglaga lay. Layriba mayam dusu yam sauramaga tumi laikhibaduda ngakna yengi. Thangnaba mikupta Loyumba laija da munna yenglambadu nakalamada fatlai thoki. Hiyainu su gari so adu puraktuna mabungda pirai. Loyumba kaisu hairamda garage da layriba magi gari adu thaudorai. Aduga Roshan kanagi gari nusida ama layriba si gari thaudofam nuaite mafam yenglaga thamamo ai halakpada gyan taraba aina haise. Loyumba su thokre tasengbadi khamduna layriba gari adu kaisu mafam chadaba natte thawoina laijagi hapkhiba gari duni khangbagi haigi yauna hairibani tauge yauna tauribani maraini magido. Santi Thoibi nang yumgam da pau phauno yumlomdagi nonganbagi mi kaya laktoriba haibadu amukta khangtoknaba hotno aduga silangbado tawnaba pungdine hekta khangoroi. Laija hoi imasi hariba mayam adu maithong nokfet tawna sangkhiba laijabu yenghowi. Roshan Santi manak sangaktuna imase yambungna aikhoi demagi gari sida khamlibase mafam yengaga thaudo gari thaudok thauji nungaite hairame. Santi kaidawe haibano asibo. Roshan khangde masi. Santi yare yare angawbani no yambungdu karino tawba yaba tawsulo noishu. Laija kaduda changlai isi sina nungaina tumliba angang adu famungda tapna thami aduga ngasai mana phone thamlamba table manak aduda changlai makhada taduna layriba phone adu lokhatli. Haima sidi kaire as kamai tawni side kaduda laihawbadi Loyumba khaktani amuk hangludrabasu mana oigani haibasi khangjare. Akaiba phone adu dressing table gi drawers adu chingthoktuna hapchilamaga makhada amukum lai. Hiyainu inamse sakti aina thongle enjang se kai thoksige nini hoisu ngasidi laroi mamana fotharo haikre. Laija tapna adum alaiba ma yenglaga thongnase imasi ka kahoidi chaba yaba yadaba laitaba natra. Hiyainu adugidi kaisu laiti enamse champut amadi nuktige dum haptaba yadre nga tawsu lai si thonglase aduga iromba maga champutka as iromba gadi haparosida mathel ahumari thoga kuinaba wanabani. Laija nokfet tawi kaisu kuiroye nangna hauji haikibado adumai tawrase. Nupi anidu injang semba hawi. Laija tapna Jan nangi phone pairakpro. Hiyainu inamsi pairae tawge haira se phone adu lauduna mayunggi number duda tawi. Santi su changlaktuna mateng pangbirai. Asumna thongba thakba loiduna mayam adu chathokminare. Laija di chaningdri haiduna sadre. Santi Thoibi nangbu chaksu chade nasado so anine nangbo. Laija pu ithan thankale imase adugine kaisu tawroida. Santi phare phare asom yumlomdagina makhoi mi kya lakani haraba. Laija mi kun muk lakani haye masi. Santi hoi hoi angang tharaga asa thaktu laholunaba ibungodubu hauji phawba halaktrisubu mabu amar hoidaga lairaba jala. Thoibi nangsu nasadu ngha potharuso chaningbadu hekta semlaga hauraga chawko koiba yade. Laija hoi masi. Asumna thaba ingkhang loiraba matung Santi Roshan bu thaduna nonganba lakadabagi chanaba Roshan da laholure. Nungthilgi matamni Laijagi kada Santi masu nupa adu irujabiri. Laija su amukta tawrakpadi nattabanina hainaba haiduna manemgi manakta famduna tawribadu munna yengjalli. Angang adusu nokfet tawduna Laija da amumuk yengli. Hiyainu pictru hekpi khai migasu laknari manoina. Santi su noktuna mamana munna yengbasida mamada laknariba ha. Irujaba loibaga Laija makhutta pairiba ningtha adu angang aduda konsilaga pami. Tawel amonba amana mako adu tapna taithokpiri.
ꯑꯗꯨ ꯂꯣꯏꯕꯒ ꯄꯥꯎꯗꯔ ꯂꯣꯁꯟ ꯀꯩꯀꯥ ꯇꯩꯁꯤꯜꯂꯤ꯫ ꯃꯁꯝ ꯑꯗꯨꯁꯨ ꯊꯥꯎ ꯇꯩꯕꯤꯗꯨꯅ ꯁꯝꯐꯥꯕ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟ ꯑꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯂꯛꯅꯩ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯁꯥꯟꯇꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯁꯨꯒ ꯃꯃꯧꯒꯤꯒ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯖꯔꯤ꯫ ꯂꯥꯏꯖꯥ: ꯏꯃꯥꯁꯦ, ꯏꯕꯨꯡꯉꯣꯁꯦ ꯀꯩ ꯃꯃꯤꯡ ꯊꯣꯟꯒꯦ? ꯅꯪ ꯌꯥꯝꯕꯨꯡꯅꯅꯦ ꯁꯤꯗ ꯌꯥꯏꯊꯣꯟꯅꯤ ꯍꯥꯏꯗꯅꯅꯦ ꯑꯇꯣꯞꯄ ꯑꯃꯒ ꯀꯧ ꯍꯥꯏꯕꯒ ꯌꯥꯗꯦ꯫ ꯂꯥꯏꯖꯥ: ꯑꯣ꯫ ꯁꯥꯟꯇꯤ: ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯤꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯅꯆꯟ ꯅꯨꯄꯤꯒ ꯂꯩꯍꯧꯔꯣꯀꯣ꯫ ꯍꯤꯌꯥꯏꯅꯨ: ꯏꯅꯝꯁꯦ ꯆꯧ ꯍꯧꯔꯨꯒꯦ, ꯆꯥꯁꯦ, ꯆꯥꯛꯁꯨ ꯆꯥꯗꯦ꯫ ꯂꯥꯏꯖꯥ: ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ, ꯍꯧꯔꯨꯔꯅꯨ, ꯅꯪ ꯆꯥꯅꯤꯡꯉꯕꯣꯗꯤ ꯑꯩ ꯍꯧꯕꯤꯒꯦ꯫ ꯍꯤꯌꯥꯏꯅꯨ: ꯌꯥꯗꯦ ꯌꯥꯗꯦ, ꯑꯩ ꯁꯦꯝꯂꯨꯒꯦ, ꯀꯨꯏꯔꯣꯏꯕ, ꯆꯥꯃꯤꯟꯅꯁꯦꯕ ꯀꯣ ꯏꯅꯝꯁꯦ꯫ ꯁꯥꯟꯇꯤ: ꯍꯧꯔꯨꯔꯣ ꯆꯥꯃꯤꯟꯅꯔꯣꯀꯣ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯁꯥꯟꯇꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯛꯈꯤꯕ ꯑꯅꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯦꯛ ꯂꯣꯏꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯟꯕꯗ ꯑꯗꯨꯝ ꯏꯆꯝ ꯆꯝꯃꯤ ꯍꯥꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯤꯌꯥꯏꯅꯨ ꯆꯥꯅ ꯊꯛꯅꯕꯗꯨ ꯁꯦꯝꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯒ ꯍꯦꯛ ꯄꯤꯊꯛꯄꯒ ꯈꯔ ꯊꯛꯂꯝꯂꯒ ꯑꯗꯨം ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯟꯕꯒꯤ ꯃꯌꯨꯝꯂꯣꯝꯗꯒꯤ ꯃꯇꯥꯁꯤꯡ ꯃꯅꯦ ꯃꯟꯗꯣꯟ ꯃꯃꯥ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯃꯈꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯠꯈꯤꯕꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯤ꯫ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯄꯤꯖꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯥꯗꯤ ꯆꯥꯛ ꯆꯥꯗꯅ ꯂꯩꯔꯤ꯫ ꯃꯥꯅ ꯂꯣꯌꯨꯝꯕꯕꯨ ꯌꯥꯝ ꯈꯟꯖꯔꯨꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕꯒꯤ ꯅꯠꯇꯦ, ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗꯤ ꯀꯥꯏꯗꯅ ꯇꯧꯒꯦ ꯈꯟꯅ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯁꯥꯟꯇꯤ: ꯊꯣꯏꯕꯤ, ꯅꯪꯕꯨ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯣꯅꯦ, ꯑꯌꯨꯛꯁꯨ ꯆꯥꯗꯦ ꯅꯨꯡꯗꯥꯡꯁꯨ ꯑꯃꯨꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯨ ꯁꯣꯏꯗꯅ ꯁꯣꯛꯂꯅꯤꯅꯦ꯫ ꯂꯥꯏꯖꯥ: ꯏꯃꯥꯁꯤ ꯌꯥꯅꯤꯌꯦ, ꯑꯩ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯃꯌꯥꯝꯒ ꯑꯆꯥꯄꯣꯠ ꯆꯥꯁꯤꯟꯕꯗ ꯄꯨꯛꯁꯦ ꯏꯊꯟ ꯊꯜꯂꯦ ꯇꯧꯕꯅꯤ꯫ ꯁꯥꯟꯇꯤ: ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯍꯜꯂꯛꯑꯒ ꯆꯥꯊꯣꯛꯃꯤꯟꯅꯔꯣ, ꯁꯣꯏꯗꯅꯗꯤ ꯆꯥꯎꯀꯣ꯫ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯅ: ꯍꯣꯏ ꯏꯃꯥꯁꯦ, ꯆꯥꯒꯦꯕ꯫ ꯁꯥꯟꯇꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯦꯝ ꯊꯣꯛꯈꯤꯕꯒ ꯂꯥꯏꯖꯥ ꯐꯃꯨꯡ ꯊꯥꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯂꯤꯀꯥꯟ ꯂꯣꯌꯨꯝꯕ ꯍꯜꯂꯛꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯥꯒꯤ ꯃꯥꯅ ꯉꯥꯁꯤꯜꯂꯝꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯂꯥꯏꯖꯥ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯣꯌꯨꯝꯕ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕꯁꯨ ꯁꯥꯟꯅꯅꯤꯡꯗꯅ ꯍꯩꯅꯗꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯍꯥꯟꯅ ꯆꯥꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯆꯦꯟꯖ ꯇꯧꯕꯤꯗꯣꯏꯔꯥ? ꯂꯣꯌꯨꯝꯕ: ꯌꯥꯔꯅꯤ, ꯑꯩ ꯆꯥꯛ ꯆꯥꯔꯦ꯫ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯅꯪꯅ ꯄꯥꯟꯅꯐꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ, ꯑꯩꯒꯤ ꯏꯐꯝꯗ ꯁꯛꯃꯥꯟꯅꯕꯤ ꯂꯝꯂꯥꯟꯕꯤ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ, ꯄꯤꯕꯁꯨ ꯉꯝꯂꯣꯏ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯅꯪꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯒꯅꯤ꯫ ꯅꯪꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯒꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯕꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯈꯤꯕ ꯆꯠꯈꯤꯕꯗ ꯑꯊꯤꯡꯕ ꯄꯤꯔꯣꯏ꯫ ꯅꯅꯤꯡꯇꯝꯕꯒꯤ ꯑꯌꯥꯕꯗꯨꯁꯨ ꯄꯤꯔꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯒꯨꯝ ꯈꯟꯒꯅꯨ, ꯑꯩꯅꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯃꯒꯨꯝꯅ ꯈꯟꯗꯦ꯫ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯂꯝꯂꯥꯟꯕꯤ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯅꯁꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕ ꯆꯦꯟꯖ ꯇꯧꯕ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯂꯥꯏꯖꯥꯗ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯈꯤ꯫ ꯂꯥꯏꯖꯥ ꯂꯣꯌꯨꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯦ꯫ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯇꯨꯝꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯍꯪꯒꯣꯏꯕ ꯐꯥꯎꯔꯤ꯫ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯅ ꯃꯁꯥꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯆꯥꯛꯀꯧꯕ ꯊꯥ ꯐꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗꯦ꯫ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ, ꯈꯪꯂꯨꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯈꯜꯂꯤ꯫ ꯋꯥ ꯂꯥꯡ ꯉꯥꯡꯅ ꯁꯛꯅꯗꯦ꯫ ꯂꯥꯏꯖꯥꯅꯁꯨ ꯂꯣꯌꯨꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ꯫ ꯑꯉꯥꯡꯗꯨꯁꯨ ꯅꯨꯡꯗꯥꯡꯗꯤ ꯂꯣꯌꯨꯝꯕꯅ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯍꯜꯂꯒ ꯂꯣꯌꯨꯝꯕꯒꯤ ꯐꯃꯨꯡꯗ ꯊꯝꯃꯤ꯫ ꯃꯥꯒ ꯁꯨꯝ ꯂꯣꯏꯅꯔꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯂꯥꯞꯅꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯁꯤꯁꯨ ꯂꯣꯌꯨꯝꯕꯅ ꯃꯥꯕꯨ ꯍꯩꯅꯗꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯧꯒꯠꯂꯒ ꯂꯣꯌꯨꯝꯕ ꯈꯪꯍꯟꯗ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯥꯅ ꯀꯣꯟꯖꯗꯨꯅ ꯇꯨꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯃꯨꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤ꯫ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ ꯈꯜꯂꯤ, ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯑꯉꯥꯡ ꯑꯗꯨ ꯂꯨꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ꯫
ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯥꯏꯖ ꯃꯈꯥꯗ ꯀꯨꯝꯂꯛꯏ. ꯃꯅꯦꯝꯅ ꯃꯌꯥꯏ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ. ꯇꯁꯦꯡꯕꯗꯤ ꯂꯥꯏꯖ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯇꯟꯕꯒꯤ ꯊꯣꯛꯂꯛꯄꯅꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯣꯌꯨꯝꯕ ꯊꯦꯡꯅ ꯂꯥꯏꯖ ꯇꯨꯝꯂꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯆꯪꯂꯛꯄꯅꯤ. ꯉꯁꯤꯗꯤ ꯆꯥꯛ ꯇꯣꯛꯄꯒ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯔꯦ. ꯁꯥꯟꯇꯤ, ꯍꯩꯃꯥ, ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯂꯥꯏꯖ, ꯏꯃꯥꯁꯦ ꯄꯨꯡꯁꯨ ꯈꯔ ꯉꯜꯂꯤꯅ ꯁꯨꯝ ꯀꯨꯝꯂꯛꯄꯅꯦ. ꯁꯥꯟꯇꯤ, ꯏꯁꯨꯗꯤ ꯃꯄꯥꯒ ꯂꯩꯍꯧꯕ꯭ꯔꯣ? ꯂꯥꯏꯖ, ꯇꯨꯝꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯏꯃꯥꯁꯦ. ꯌꯥꯝꯕꯨꯡꯕꯨꯗꯤ ꯐꯣꯟꯗ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯍꯧꯋꯦ. ꯁꯥꯟꯇꯤ, ꯑꯣ ꯐꯔꯦ ꯑꯗꯨꯗꯤ. ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯆꯍꯤ ꯅꯧꯅ ꯌꯥꯝꯈ꯭ꯔꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄ ꯄꯨꯔꯛꯄꯗꯗꯤ ꯏꯆꯥꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ. ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ. ꯃꯄꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯦꯛ ꯄꯨꯔꯛꯄꯗꯒꯤ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯜꯂꯤꯗ ꯏꯆꯥꯁꯦ. ꯂꯥꯏꯖ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯥꯔꯤ. ꯁꯥꯟꯇꯤ, ꯊꯣꯏꯕꯤ, ꯅꯪꯅ ꯈꯔ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯦꯝꯗꯣꯛꯎꯀꯣ. ꯏꯃꯥꯁꯤꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯀꯌꯥ ꯄꯥꯝꯗꯦ. ꯂꯥꯏꯖ, ꯍꯣꯏ ꯏꯃꯥꯁꯤ. ꯃꯕꯨꯛꯇꯗꯤ ꯈꯜꯂꯤ, ꯃꯨꯛꯏꯕꯁꯤꯒ ꯇꯥꯈꯠꯂꯤꯕꯁꯤꯒ ꯃꯥ ꯁꯦꯝꯗꯣꯛꯄꯗꯤ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ. ꯃꯤꯒꯤ ꯋꯥꯁꯨ ꯇꯥꯗꯕ, ꯃꯥꯅ ꯈꯟꯕ ꯇꯧꯕꯗ ꯆꯨꯝꯃꯤꯅ ꯆꯠꯄ ꯃꯤꯁꯤꯕꯨ. ꯁꯣꯝꯗꯁꯨ ꯀꯥꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯥꯏꯖꯒꯤ ꯐꯣꯟ ꯍꯟꯖꯤꯟ ꯂꯥꯛꯄꯗꯨꯗ ꯑꯌꯦꯠꯄ ꯄꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ. ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯊꯝꯈ꯭ꯔꯒ ꯂꯥꯏꯖꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯥꯡꯂꯒꯦ ꯆꯩꯂꯨꯔꯒꯦ ꯈꯟꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯥꯏꯖꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ. ꯇꯦꯔꯦꯁ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ. ꯂꯩꯔꯝꯗꯕꯗꯨꯗ ꯃꯈꯥꯗ ꯂꯩꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯑꯃꯨꯛ ꯀꯨꯝꯂꯛꯏ. ꯃꯌꯥꯏ ꯀꯥꯗ ꯇꯤꯚꯤ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯥꯎꯅ ꯆꯪꯂꯛꯏ. ꯃꯃꯥ ꯂꯩꯔꯝꯕꯗꯨꯗ ꯆꯩꯒꯦ ꯉꯥꯡꯒꯦ ꯇꯧꯔꯝꯕꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ. ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯗ ꯐꯣꯟ ꯑꯗꯨ ꯄꯤꯕꯣꯏ ꯂꯪꯕꯣꯏ ꯇꯧꯗꯨꯅ ꯄꯤꯔꯛꯏ. ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯁꯥꯟꯇꯤꯁꯨ ꯌꯦꯡꯂꯛꯏ. ꯁꯥꯟꯇꯤ, ꯀꯩꯅꯣ ꯏꯕꯨꯡꯉꯣ? ꯀꯔꯤ ꯈꯨꯄꯤ ꯂꯥꯛꯄꯤꯅꯣꯅꯦ? ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ? ꯆꯠꯅ ꯂꯣꯟꯆꯠ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯅꯪ ꯁꯤꯕꯨ? ꯂꯣꯌꯨꯝꯕ, ꯑꯣ ꯐꯥꯒꯤ ꯇꯧꯕꯅꯦ, ꯐꯥꯒꯤ. ꯂꯛꯅꯕ. ꯅꯪ ꯅꯃꯧꯁꯤꯗ ꯐꯥꯒꯤ ꯇꯧꯕ ꯂꯛꯅꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯣ? ꯁꯥꯟꯇꯤ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩ. ꯂꯥꯏꯖ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ. ꯃꯈꯨꯔꯥꯒꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯕꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯖꯪꯉꯛꯏ. ꯇꯞꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯧꯗꯣꯔꯛꯏ. ꯏꯃꯥꯁꯦ ꯀꯩꯅꯣꯝꯇ. ꯁꯥꯟꯇꯤ, ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ? ꯂꯣꯌꯨꯝꯕꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯂꯥꯏꯖ, ꯑꯩꯁꯦ ꯉꯁꯥꯏ ꯏꯃꯥꯁꯤꯗ ꯍꯧꯗꯣꯛꯀꯦ ꯇꯧꯔꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯑꯗꯣ ꯏꯃꯥꯁꯦ, ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯒꯦ. ꯊꯥꯁꯨ ꯐꯥꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯥ ꯏꯃꯥꯁꯦ? ꯁꯥꯟꯇꯤ, ꯀꯥꯏꯗꯦ ꯏꯃꯥꯁꯤꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯊꯕꯛꯁꯨ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯐꯠꯇꯦ. ꯆꯠꯂꯨ ꯏꯃꯧꯁꯤꯗꯤ. ꯏꯁꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ. ꯅꯅꯦ ꯏꯕꯦꯂꯦ ꯍꯣꯏ ꯕꯤꯅꯥ ꯍꯣꯏꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯩꯕꯅꯤꯅ. ꯏꯕꯨꯡꯉꯣꯒꯗꯤ ꯇꯥꯟꯅꯔꯕꯣ?